ꯃꯔꯨꯗꯣ ꯀꯨꯀꯤꯔꯣꯝꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯃꯔꯥꯡ ꯀꯥꯏꯍꯟꯕꯤꯔꯨꯔꯣꯀꯣ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅꯗꯤ ꯈꯨꯔꯨꯝꯖꯔꯤ ꯊꯤꯡꯕ ꯉꯝꯃꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯀꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯤꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯕ ꯄꯨꯝꯅꯃꯛꯅ ꯇꯣꯛꯊꯣꯛꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯇꯣꯛꯊꯣꯛꯑꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯇꯥꯟꯅꯔꯒꯗꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯇꯣꯛꯀꯅꯤꯀꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯑꯩ ꯁꯥꯔꯦ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯑꯒ ꯆꯥꯕ꯭ꯔꯣ ꯁꯣꯝ ꯆꯥꯔꯗꯤ ꯑꯝꯇꯪ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄꯤꯔꯣ Hello ichinaw mayam ahanoktada mayam pumnamapu aigi channel sida taram nokchari mayam ngasise mayam su thumbnail da dum khangamani ko ngasise comments pathoktoini ado bad comments se akhoi se sukuiba ignore toroga lakpune ba ado bad comments se yamna su kesu lakte ba ado handakti da khabani na moina pirakpa comments gi reply khara dum pirasi haina ko bad comments pi ichinaw singi su pirasi haina adugi la ine do bad comments su asida Graciana thamaiba comment se yam ngang ningde irang jiribam yaurabani noi mangaire maru marang kai asigi video asigi comment se kano dagi harapane akhoi da khabaina nahan ikoi dana mani box saraga ina mong saraga video macha manam jagi bada ado iduga harapane bako ado magi wahai se kai haina ma se kai khalaga haino khangde ado akhoi dum comedy macha ma dum tawhibani ko akhoi hujik lan sina maram oraga mafam khudi mata manipur da oiro akhoi kasar da oiro jiri da oiro mafam khudi mata ayamba se ayamba mising je wakhani nugaina dana leinarabane bako adagi depression oiba bogda yaunarabane ba manipur rom da di ko himai bench na mayam masu adudugi adum akhoi ngahak akhoi video kasi yenga ngahang nokna kona khatang oiso awaba do wakhalo ka phungna bagi haina dugumagi wakhalon su da su tawraga semjagiba video ne ado thoidokne haidi kaidabra haina khalle bako kaina haidi lan tawre haidana akhoi chaba tokpa yaba nate samasiga luhongba khongba thorakpa ma sipra ma se lepa yaba nate bako somna haise maru marang jamna haidi maru marang jamna kai haina haise nadi somse maru jamna loina bami oramgani haina khalle ado somgi maru do pamui bako maitai macha ma da sijina bigano haidi akhoi yekna bada ko kuki da oina sijina bagi thambiyo bako maru sing do adu khang haininge ado akhoi gi video sida thoidokpa alanba yaudabra haina khalli ado akhoi di video se thangat pasu lepoi kagina haidi akhoi di sigi platform siga akhoi changurabani na ko YT YouTube haibasi de akhoi gi platform amani na akhoi khalabane ado asigi platform se akhoi changabani na akhoi di ning halloe bako ado iranga mari kaina tawna ba jamna nokpa kheba jamna dugumba gi romance gi dugumba gi oina di akhoi thanga charawai dubu noma gi akhoi gi thangat pham thokpa adugi video sing di akhoi mathang manawna thangalakani karina akhoi na asigi pham kaino siga khong thajalurabani na akhoi lepa yadi lepa gadi akhoi gi channel se jaman down oye bako mamang da su manipur da akhoi gi lan torok matam da akhoi thamari ne akhoi na video namdana leiba se ko adugi matam da akhoi gi channel se adama down oy dure adugi matum di khara taw thangalaga huji khara akhoi gi channel se grow ojare ine bako aduduna id somgi wahi se khara kanbra haina khali khara da yam thina kalli nangi opinion phongdo ai go opinion haibo ai kari haidoi no khangde mapi mapa oiba Bharat Sarkar na bauda karinta tawngam Manipur ki chief minister mo karinta tawngam sida akhoi na kai tawduno akhoi di paiba natabani na ko akhoi na moi di khulai da matik chana paibani na akhoi na khulai juli tabani na kamaina akhoi moi ga lan thengna gani aduga hoi khulai yaw dabi da ko utuba to toraga phuna bani chaina bani haraga de akhoi kaishu nate hoi loi thokna akhoi phuna ge bako nupi akhoi ju khangje la phuna ge haine aduna asise sigi comment se khatang nuaite ase kai da tholai no social media se akhoi ti naw khatana te pai ni se YouTube khata social media nate ko Facebook tam da changna yengo Facebook tam da changna yengo akhoi sima su ko akhoi reel semba mama loi tok thuine reel semba ga mayam sema ga mayam pending da leiri ba ko akhoi thadok tri ne ba irang na hengna pharaba kan da thadok ke na adu bodi nuai da de na akhoi reels ka thadok tra bane ba sumna khagi video macha ma kha hoina comedy hoina ko video macha ma kha dum mayam harau bagi adung ha nu gra khotna mayam gi wakhan do kauna bagi hana thangat nu ba video ne ba ko adu gi video do adu ga du kayam gi mati kai da gi sini da ina hainingi se ai di dune wa ngangna re di ko aduna somgi maru do kuki rom do oina kaina tawbiro mara ka hen biru ro ko akhoi rom do oina di khurumjari adune asisu akhoi gi ming yarak ta ba ko user ke no thokpani mafam maram chade irang sida jiri da thokni se khangdor lawai tai ko karamba video dano ai gi hui ge ngarang gi batal kan bagi batal na thomna bagi video du ne ba ire se
ꯃꯐꯝ ꯃꯔꯝ ꯆꯥꯗꯦ ꯏꯔꯥꯡꯁꯤꯗ ꯖꯤꯔꯤꯗ ꯊꯣꯛꯂꯤꯁꯦ ꯈꯪꯗ꯭ꯔꯣ ꯂꯋꯥꯏ ꯇꯥꯏꯀꯣ ꯍꯥꯏ ꯗꯥꯒ ꯈꯣꯏꯕꯥꯅꯤꯅ ꯕꯇꯜ ꯀꯣꯛꯇ ꯊꯥꯔꯒ ꯒꯦꯝ ꯑꯃ ꯇꯧꯈꯤꯕꯗꯨꯅꯦꯕ ꯑꯗꯨꯒꯩꯗꯨꯒ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ ꯉꯝꯃꯤ ꯍꯥꯏꯅ ꯁꯛꯂꯣꯜꯂꯒ ꯋꯥ ꯄꯉꯥꯡꯇ ꯉꯥꯡꯕꯗꯣ ꯉꯥꯡꯉꯛꯀꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯚꯤꯗꯤꯑꯣꯁꯦ ꯅꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯂꯦꯞꯄꯣꯏꯕꯀꯣ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯂꯦꯞꯄꯣꯏ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯡꯒꯠꯀꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯦꯕ ꯂꯥꯡꯕ ꯑꯗꯨꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯒꯠꯂꯛꯑꯣꯏ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯣ ꯌꯨꯇꯨꯕ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯔꯣꯝꯗ ꯈꯪꯗꯦ ꯍꯣꯖꯥꯏꯔꯣꯝꯗ ꯀꯩ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯃꯤ ꯀꯌꯥ ꯑꯃꯅ ꯔꯤꯜꯁ ꯁꯦꯝꯃꯒ ꯗꯦꯟꯁ ꯇꯧꯊꯔꯒ ꯅꯤꯛꯊꯕ ꯈꯣꯠꯊꯕ ꯌꯥꯎꯏꯀꯣ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯇꯧꯗꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅ ꯂꯥꯟꯅꯤꯅ ꯍꯥꯏꯅꯀꯣ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯇꯧꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯀꯟꯇꯦꯟ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯁꯦ ꯀꯌꯥꯝ ꯀꯥꯏꯒꯦ ꯁꯤꯅꯤꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯝꯇ ꯆꯪꯉ ꯌꯦꯡꯉꯨ ꯇꯧꯔꯤꯕ ꯔꯤल्स ꯇꯧꯔꯤꯕ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯑꯃꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯂꯥꯟ ꯗꯤꯕꯦꯠ ꯇꯧꯔꯤ ꯀꯃꯦꯟ ꯅꯠꯇꯦ ꯑꯝꯇ ꯂꯥꯛꯇꯦꯕ ꯂꯥꯟ ꯇꯧꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯑꯗ꯭ꯔꯥꯕ ꯑꯣꯐꯤꯁ ꯀꯥꯕꯁꯨ ꯇꯣꯛꯊꯣꯛꯑꯁꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯇꯣꯛꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯅꯦꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯁꯨ ꯑꯁꯤ ꯇꯧꯗ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯇ ꯇꯥꯔꯒꯗꯤ ꯌꯨꯇꯨꯕ ꯍꯥꯡꯕꯒꯤ ꯚꯦꯂꯨꯗꯣ ꯂꯩꯇꯦꯕ ꯁꯨꯝ ꯁꯤꯙꯔꯛ ꯇꯥꯕ ꯑꯗꯣ ꯐꯔꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯁꯦ ꯇꯧꯊꯣꯛꯑꯒꯦ ꯅꯣꯏ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯆꯥꯛ ꯊꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥꯕ ꯅꯪ ꯑꯩꯈꯣꯏ ꯌꯨꯇꯨꯕꯁꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯕꯟ ꯇꯧꯔꯒꯦꯕ ꯂꯥꯟ ꯐꯒꯗ꯭ꯔꯣ ꯂꯥꯟ ꯐꯒꯗ꯭ꯔꯥꯕ ꯑꯁꯤꯝꯇꯪ ꯃꯌꯥꯝ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝꯅ ꯊꯥꯒꯠꯅꯔꯤꯁꯦ ꯂꯥꯟꯒꯤ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯩ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯏ ꯃꯌꯥꯝꯅ ꯌꯦꯡꯅꯩ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯀꯨꯀꯤꯒ ꯍꯨꯟꯅꯕ ꯀꯨꯀꯤ ꯅꯨꯄꯤꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯚꯤꯗꯤꯑꯣ ꯏꯃꯥꯏ ꯑꯩꯈꯣꯏꯁꯨ ꯉꯝꯃꯤ ꯀꯩꯅꯣ ꯅꯝꯅ ꯖꯦꯁꯤꯀꯥꯗꯣ ꯐꯥꯎꯍꯟꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯅ ꯃꯥ ꯉꯥꯡꯉꯨ ꯈꯨꯝꯕꯤꯔꯨꯅꯨ ꯇꯜꯂ ꯇꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯉꯥꯡꯍꯜꯂꯤꯗꯣ ꯀꯅꯥꯅോ ꯑꯩꯈꯣꯏꯅ ꯉꯥꯡꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯃꯌꯥꯝꯅ ꯂꯥꯟ ꯃꯇꯝꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯗꯣ ꯑꯗꯣ ꯄꯨꯝꯅꯃꯛ ꯊꯤꯡꯕ ꯉꯝꯃꯒꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯣꯏ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯀꯣ ꯌꯨꯇꯨꯕ ꯍꯥꯡꯉꯤꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯕ ꯄꯨꯝꯅꯃꯛꯅ ꯇꯣꯛꯊꯣꯛꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯇꯣꯛꯊꯣꯛꯑꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯇꯥꯟꯅꯔꯒꯗꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯇꯣꯛꯀꯅꯤꯀꯣ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯀꯩꯅꯣꯀꯣ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯨꯝꯅꯃꯛꯇꯀꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯇꯕꯁꯤ ꯋꯥꯔꯦꯞꯅꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯆꯔꯛꯑꯣꯏꯒꯦꯕ ꯌꯥꯔꯦꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯇꯜꯒꯤ ꯀꯩꯅꯣꯗꯨꯒꯅꯤ ꯑꯁꯤꯅ ꯀꯨꯀꯤ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯑꯁꯤꯗ ꯏꯔꯩꯁꯦ ꯐꯖꯩꯌꯦ ꯅꯨꯄꯥ ꯅꯪ ꯆꯩꯗ ꯆꯥꯔꯒ ꯂꯩꯔꯝꯗꯧ ꯅꯨꯄꯥꯅꯦ ꯅꯪ ꯃꯇꯨꯡ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨ ꯌꯥꯄꯣꯠꯇ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯦ ꯑꯩꯈꯣꯏ ꯗꯥꯒ ꯑꯩꯒꯀꯣ ꯕꯇꯜꯗ ꯁꯤ ꯕꯦꯠ ꯀꯣꯃꯦꯟꯁ ꯁꯤ ꯕꯦꯠ ꯀꯣꯃꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯕꯦꯠ ꯀꯃꯦꯟ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯏꯁꯦ ꯇꯧꯏꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯃꯤ ꯑꯃꯅꯤ ꯅꯠꯇꯦ ꯃꯥꯏꯁꯦ ꯅꯪꯁꯦ ꯑꯩꯅ ꯌꯥꯝ ꯐꯨꯔꯝꯒꯅꯤ ꯁꯤꯅꯤ ꯅꯠꯇꯦ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯠꯁꯦ ꯁꯣꯏꯔ ꯖꯥꯠꯂꯥ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯅꯍꯥꯟ ꯇꯧꯈ꯭ꯔꯤꯗꯣ ꯒꯦꯝꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯣꯗꯣ ꯃꯌꯥꯝ ꯎꯕꯤꯍꯧꯗ꯭ꯔꯣ ꯁꯣꯝꯕꯣ ꯒꯦꯝꯅꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯒꯦꯝ ꯁꯥꯟꯅꯗꯣꯏꯅꯦꯅ ꯍꯥꯏꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯐꯥꯒꯤ ꯖꯣꯀꯥꯏꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯐꯨꯕꯗꯨꯗꯀꯣ ꯑꯩꯅ ꯑꯗꯨꯝ ꯐꯨꯕꯁꯦ ꯉꯝꯗꯕꯗꯨꯗ ꯑꯩꯈꯣꯏ ꯗꯥꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣꯗꯣ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯐꯨꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯈꯨꯠ ꯊꯥꯗ꯭ꯔꯤ ꯗꯥꯅ ꯑꯩꯉꯣꯟꯗꯁꯨ ꯈꯨꯠ ꯊꯥꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗꯀꯣ ꯈꯨꯠ ꯊꯥꯅꯗ꯭ꯔꯤꯕꯀꯣ ꯊꯥꯁꯨ ꯊꯥꯅꯔꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯆꯠꯅꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯐꯨꯅꯈꯤꯕꯗꯨꯗꯤ ꯐꯨꯅꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯒꯦꯝꯗꯨꯒꯤ ꯃꯥꯒꯤ ꯅꯤꯌꯣꯝꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯗꯅ ꯈꯪꯗꯦ ꯑꯁꯤꯗ ꯂꯩ ꯀꯔꯟꯖꯤꯠ ꯋꯥꯍꯦꯡꯕꯝ ꯃꯄꯨꯟꯁꯤꯗ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟ ꯄꯤꯔꯛꯈꯤꯗꯕ ꯀꯔꯟꯖꯤꯠ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯁꯤꯁꯦꯅꯦ ꯑꯇꯩꯗꯗꯤ ꯈꯪꯗꯦꯀꯣ ꯑꯩꯉꯣꯟꯗꯗꯤꯅꯦ ꯃꯄꯨꯟꯁꯤꯒꯤ ꯃꯥ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟꯠꯁ ꯄꯤꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚ ꯃꯥꯏ ꯃꯥꯏꯟꯗꯣ ꯃꯥꯏ ꯃꯀꯣꯛꯇꯣ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚꯇ ꯈꯜ ꯂꯩꯔꯝꯒꯅꯦꯕ ꯁꯥꯁꯤ ꯃꯥꯏ ꯀꯃꯦꯟꯠꯁꯦ ꯁꯥꯔꯗꯤ ꯐꯤꯔꯣꯜꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯆꯥꯎ ꯅꯪ ꯁꯥꯔꯒ ꯂꯣꯏ ꯂꯧꯊꯣꯛꯑ ꯆꯥꯕ꯭ꯔꯕ ꯑꯩꯈꯣꯏ ꯗꯥ ꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯁꯥꯏꯌꯦꯅ ꯈ꯭ꯋꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯣꯂꯥꯡꯉꯦꯅ ꯑꯅꯥꯟꯕ ꯆꯥꯕ ꯅꯨꯃꯤꯠꯇ ꯑꯣꯂꯥꯡ ꯀꯥꯏ ꯐꯤ ꯃꯆꯥꯀ ꯊꯥꯔꯒ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯐꯤ ꯂꯧꯊꯣꯛꯑꯒ ꯁꯥꯔꯗꯤ ꯐꯤ ꯂꯧꯊꯣꯛꯑꯒ ꯂꯣꯏꯅ ꯐꯤ ꯂꯧꯊꯣꯛꯑꯒ ꯆꯥꯎꯋꯦ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯈꯣꯏꯗꯤ ꯀꯩꯕ ꯂꯥꯝꯅ ꯅꯠꯇꯦꯀꯣ ꯏꯀꯥꯏꯗꯕꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯈꯣꯏꯗꯤ ꯂꯦꯝꯅ ꯅꯠꯇꯦꯀꯣ ꯏꯀꯥꯏꯗꯕꯁꯦ ꯀꯔꯤ ꯂꯣꯟꯁꯨ ꯑꯗꯣ ꯂꯣꯟꯁꯨ ꯐꯥꯎꯗꯕ ꯃꯤ ꯃꯥꯜꯂꯦ ꯂꯣꯟ ꯃꯌꯦꯛ ꯁꯦꯡ ꯂꯣꯟ ꯌꯥꯝꯅ ꯈꯪꯗꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯜꯂꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯥꯏ ꯍꯥꯏꯗꯅ ꯐꯤꯔꯣꯟꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯆꯥꯎ ꯍꯥꯏꯌꯦ ꯁꯣꯝ ꯆꯥꯕꯤꯕ꯭ꯔꯣ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯑꯩ ꯁꯥꯔꯦꯅ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯑꯒ ꯆꯥꯕ꯭ꯔꯣ ꯁꯣꯝ ꯆꯥꯔꯗꯤ ꯑꯝꯇꯪ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯆꯥꯔꯒ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯅꯤꯅꯦ ꯁꯛꯇꯥꯁꯤꯒ ꯒꯨꯗ ꯀꯃꯦꯟꯗꯤ ꯀꯥꯏ ꯂꯩ ꯅꯣꯡꯃ ꯄꯥꯔꯁꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯃꯇꯦꯛ ꯑꯃꯇ ꯁꯨꯝ ꯊꯝꯖꯔꯝꯒꯦꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯊꯣꯛꯂꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯛꯅꯕ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯆꯤꯡꯂꯒꯁꯨ ꯃꯣꯏ ꯀꯁꯥꯔꯒꯗꯤ ꯕꯣꯔꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ
ꯌꯨꯝꯊꯪꯅꯕꯒꯨꯝꯕꯅꯦꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯉꯝꯖꯕ ꯄꯩꯁꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯑꯗꯒꯤꯗꯤ ꯐꯤꯔꯣꯟꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯟꯅꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯇꯦꯡꯁꯦ ꯄꯤꯕ ꯌꯥꯕ ꯆꯠꯄ ꯌꯥꯕ ꯌꯥꯔꯒꯗꯤ ꯗꯥ ꯑꯩꯈꯣꯏꯕꯥꯅꯤꯁꯨ ꯆꯠꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯩꯈꯣꯏꯁꯨ ꯎꯖꯔꯤꯕꯅꯤꯀꯣ ꯑꯗꯣ ꯗꯥ ꯑꯩꯈꯣꯏꯕꯥꯅꯤꯁꯨ ꯇꯥꯟꯅꯔꯤꯕꯅꯦ ꯑꯝꯇꯪꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒ ꯑꯩ ꯏꯁꯥꯅꯀꯣ ꯑꯩ ꯗꯥꯗ ꯍꯥꯏꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒ ꯑꯩ ꯑꯝꯇꯪ ꯆꯠꯅꯤꯡꯉꯦ ꯖꯤꯔꯤꯗ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯪꯕꯒꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯖꯅ ꯂꯩꯇꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯅ ꯄꯥꯎꯁꯦ ꯑꯗꯨꯝ ꯍꯨꯠꯄꯗ ꯑꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯟꯅꯔꯒ ꯂꯩꯔꯤꯅꯦꯕ ꯈꯔ ꯔꯤꯛꯁ ꯂꯩ ꯀꯩꯅꯣꯗꯤ ꯆꯤꯡ ꯑꯃ ꯂꯥꯜꯂꯒ ꯆꯠꯇꯧꯔꯤꯕ ꯆꯤꯡꯗꯨꯗ ꯑꯩꯗꯤ ꯃꯣꯏ ꯍꯥꯏꯔꯒꯦꯀꯣ ꯃꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯆꯤꯡꯅꯨꯡ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯤꯅꯀꯣ ꯑꯩꯈꯣꯏ ꯆꯤꯡ ꯑꯃꯈꯛ ꯂꯥꯜꯂꯒꯗꯤ ꯖꯤꯔꯤꯁꯦ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯆꯤꯡ ꯑꯃ ꯂꯥꯜꯂꯛꯄ ꯍꯥꯏꯁꯦ ꯆꯥꯎꯔꯕ ꯔꯤꯛꯁ ꯑꯃꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯌꯥꯝꯕ ꯃꯌꯥꯝ ꯑꯃꯅ ꯖꯤꯄꯦ ꯁꯤꯌꯔ ꯇꯧꯔꯛꯏ ꯖꯤꯄꯦꯒꯤ ꯁ꯭ꯀꯦꯅꯔ ꯁꯤꯌꯔ ꯇꯧꯔꯛꯏ ꯑꯗꯣ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯖꯤꯄꯦꯗꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯔꯣꯏꯒꯦ ꯍꯟꯗꯛꯀꯤ ꯃꯃꯥꯡꯗ ꯄꯥꯡꯕꯗ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯦ ꯀꯔꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯟ ꯑꯃꯗꯁꯨ मानसु मतेंग पांगे मानसु मागी ममानबा अमा अनि दगिसु मतेंग पांगागा जीपीदा हापचगी अदो अखोइना मरिक मयेक सेंगना खंगौदबगीरा दो करिगिनो दि खंगदे अदुगा अदुगी डिटेल्स अखोइ फजना फंगिद्रे ngasi बाउ फंगद्रे अदि सेंदो मतेंग पांगरे अखोइना पिरकपा अखोइना थाबिरकपा सेंफम खरा दो अखोइ यौग्रे हाइबगी केनो दो अखोइदा फंखिदे अदुना अखोइ थमोइ नंबर दि अखोइ क्या तौररोय अदुगा अखोइना तसेंगना अखोइना चटलगा मयामगी मतेंग पीरुबा नत्रगना अखोइगी लेकाइ अहलमन मयाम तानबसिदा अखोइना करी कमाय तौना मतेंग अखोइगी सुगमजबा मतेंग पीबा याबदो दा खबानि जु खनरी पीगनी मतेंग तौगनी मतेंग पांगनी अदो प्लीज मयामना अखोइगी अखोइदा बेड कमेंट्स लानगा मरी लेनरगा को बेड कमेंट्स पीबा कनु दु नतबिदा दा खबानि से पक्चदे तौरिबा खोलिबा दुगुमदो ओइना दुम पीबीरा कासे पीबीरो कछु काइदे अखोइसु नाकलमदगी सेल खरा तंग ओइबसु कछु तांजरी बनी अदुदगी लाप सेंफम खरा सिना अखोइना अखोइगी अवाना तारबा अखोइगी इमा इबेन सिंदको मतेंग खरा तंग ओइरगसु अखोइना पीबा ngambado अदुदो ओइजगे पीगी मतंग सिदको मणिपुर दसु मयाम अमा वतोक थोखरे अखोइगी जीपे नंबर पीरगा साजनरगा पैसा खोमबा खोटबा अदुगुंबा मयाम अदुना सुमरम ओइरगा अखोइदा अकीबा मा फावरे अदुगा यामना थमोइ सेंना तौजबा अखोइगी कसदाई एगी ओजा अखोइगी मासु यूट्यूबर अमनी अखोइजी यूट्यूबर अमनी ओजाबुदी एना थमोइ सेंना थागचै दे ओजाना तौरिबा रोल अखोइना तौबा ngamgदबा नते अदो अतोप इचिनाउ मयामना जीपे थागलै दो इचिनाउ मयामदा इना खुद जोटराइजरी आई जीपे ददी मतेंग पांगजररोइगे अखोइ इसाना चलगा नोमा खुदों सोइदना रिलीफ कैंप लेबा इचिनाउ सिंगा अखोइ उनजरुगनी अदुदा अखोइ इसाना ngамजबा खरा इसिंग बतल मत ओइरबसु चानबा खरा तोइरबसु शेनबा फिरोल खितंग ओइरबसु अखोइना ngамजबा थमोइदगी केनो दो अखोइ कचरुगे अदुगा जीपे ददी अखोइ मतेंग पांगसे पांगजररोइगे दो अखोइना से हायना आईडी जीपे पीबीने इचिनाउ सिंगा वारोबिरोइना खल्ली करिगी असिदा अखोइना सुम आईडी आई ममांगा चटका हाइतारेको अदुमगे आईगी केनो दा थेंगनारबनिना अखोइदा किबा फावरे अखोइना मतेंग पांगजगदोरिबा सेंफमजे अखोइसु वा ताजरगा अखोइसु नुंगाइबा फैमिली नतेबको अखोइ सुजरगा नोमजरगा हिंजरिबा मीसिंगनी अदो अखोइसु वाना तौरगा को अखोइदगी हेना कई हाइगनी जुम कई लेत्रबनिना अखोइदगी हेना केनो तौरेको हाइबगे दि वाखलोंदुगा अखोइना सुजरगा को खतंग ओइसु मतेंग पांगजबनी अदो पांगजरिबा सेंफमदो अवाबा तारिबा इचिनाउ इमाइबेन सिंग जोबिद्रगदि अखोइ थवाइ नुंगाइजदेको अदुदुगिने अखोइना अखोइ सामक चचरगा दि केमरा चचरगा मतेंग पीबा नत्रगा अखोइगी खुनगी अहलमसिंग तानरा कमाय तौबा कमाय पीरुबा कमायना सेंफमजे खाइबा हाबा तानरगा अदोमदो ओइना अखोइ मतेंग ओइना तौजगनी को अदो अदुगी तौजगिबा मतेंग दुसु अखोइना वीडियो ओइना दुम यारगदी नमगा अखोइ दुम मयामदा शेयर तौजरके अदो मसामक्सु अखोइ लेकाइसिगी मैरा पाइबिगी सेक्रेटरी की फंपाइनी दो सुम लेदना अखोइ बराक भेली सिगी ऑल मैरा पाइबिगी फंपाइबा फंना केनो सिंग फोन तौरगा मंगोंदा तानरखरबनी अखोइ जीदा चसी मैरा पाइबिगी तरफदगिसु मोय एरदौनी मतेंग पांगनी अखोइगी इसागी प्राइवेट पांगिंबा क्या लेरगसु सुम पांगबा यानी अदोनिदा अदो अदुना ngasiगी बेड कमेंट से अखोइ मतंग सिदा लोइसनजरगे अखोइना वीडियो थांगलिबगी मरम से असीनी हाइबा से बेड कमेंट पिबिरकपा सिनाउ सिंगा दुम खंबिरो सोमदगी लापा सेंफम खरा दुना अखोइना अवाना तारपा सिनाउ दा खचितंग ओरबसु मतेंग पांगबा असीगी वाखलोन सु लेजै दा खबानिगी वाखलदको अदुदुना मथंगदा बेड लानगा मरी लेना बेड कमेंट्स पिरकपा से ज्ञान ताबिरनी हाइना खंजै अदो से हाजरगा ngasiगी बेड कमेंट्स की वीडियो से मतासिगा टाटा